ꯊꯥꯕꯤꯔꯛꯑꯣ ꯀꯩꯅꯤ ꯗꯥꯟꯁ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯗꯥꯟ ꯊꯥꯃꯤꯟꯅꯖꯔꯛꯑꯕꯅꯤ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯀꯅꯥꯅ ꯐꯥꯔꯁ ꯚꯔꯁ ꯑꯣꯏꯗꯣꯏꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯦꯠꯇꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯉꯁꯤꯗꯤ ꯌꯦꯡꯉꯣ ꯁꯥꯎꯟ ꯅꯨꯡ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯇꯞꯅ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯇꯔꯥ ꯅꯣꯛꯆꯔꯤ ꯊꯣꯏꯕꯤꯆꯥ ꯍꯥꯏ ꯊꯣꯏꯕꯤꯆꯥꯅ ꯍꯦꯟꯅ ꯐꯥꯔꯨꯛ ꯍꯥꯏꯕ ꯃꯥꯜꯂꯦ ꯐꯥꯔꯨꯛꯁꯨ ꯂꯥꯛꯑꯦ ꯐꯥꯔꯨꯛ ꯍꯥꯏ ꯑꯖꯤꯁ ꯌꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯏ ꯁꯥꯎꯟ ꯌꯥꯕꯒꯤ ꯑꯣꯏꯔꯝꯃꯅꯤꯀꯣ ꯅꯦꯟꯁꯤ ꯊꯧꯅꯥꯎꯖꯝ ꯍꯥꯏ ꯆꯦꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯍꯥꯏ ꯑꯕꯗꯨꯜ ꯍꯥꯏ ꯅꯦꯟꯁꯤ ꯍꯥꯏ ꯖꯕꯤꯔ ꯈꯥꯟ ꯒꯨꯗ ꯏꯚꯅꯤꯡ ꯑꯀ꯭ꯔꯝ ꯀꯂꯦꯟꯁꯨ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯁꯨꯔꯦꯁ ꯇꯣꯡꯕ꯭ꯔꯝ ꯍꯜꯂꯣ ꯌꯥꯝ ꯅꯣꯛꯆꯔꯤ ꯋꯥꯏꯖꯝ ꯕꯤꯀꯥꯁꯅ ꯑꯩꯁꯨ ꯂꯩꯌꯦꯅ ꯊꯝꯕꯤꯔꯛꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯦꯂꯤꯁꯥ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯥ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯊꯣꯛꯈꯤ ꯉꯁꯤꯗꯤ ꯑꯗꯨꯅ ꯂꯥꯏꯚ ꯑꯁꯤ ꯑꯩꯒ ꯑꯣꯏꯅ ꯊꯥꯖꯔꯛꯑꯦ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯣꯏ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯃꯥꯡꯗ ꯀꯩꯅꯤꯒ ꯊꯥꯕꯤꯔꯛꯑꯣ ꯀꯩꯅꯤꯗꯣ ꯀꯩꯅꯤ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯪꯁꯨ ꯇꯥꯖꯒꯦ ꯀꯥꯏꯅ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯛꯈꯤꯕꯅꯤ ꯏꯕꯦꯟ ꯀꯩꯅꯤꯒꯅ ꯏꯄꯟ ꯀꯩꯅꯤ ꯍꯣꯏꯗꯤ ꯏꯕꯦꯟ ꯃꯣꯏꯇꯤꯔꯣ ꯋꯤꯁꯝ ꯀꯩꯅ ꯑꯃꯅꯤꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯑꯩꯒꯤ ꯍꯋꯥꯏꯒ ꯀꯥꯡꯒꯧꯒ ꯆꯥꯔꯛꯑꯦ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯤ ꯌꯥꯎꯔꯛꯏꯅ ꯑꯕꯦꯝ ꯄꯨꯌꯥꯝ ꯍꯣꯏ ꯉꯁꯤꯗꯤ ꯀꯩꯅꯤ ꯌꯥꯎꯍꯜꯂꯛꯑꯕꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯅ ꯁꯤꯁꯇꯔ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯗ ꯌꯥꯝ ꯇꯦꯜꯂꯦ ꯈꯔ ꯁꯥꯡꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯆꯥꯡꯁꯤꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯇꯨꯡꯗ ꯁꯥꯡꯅ ꯄꯨꯊꯣꯛꯄ ꯉꯝꯕꯗꯤ ꯑꯣꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯃꯗꯤ ꯁꯨꯔꯤꯕ ꯄꯨꯡ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕꯁꯤꯒꯤ ꯆꯥꯡꯁꯤ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯀꯗ꯭ꯔꯥ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯑꯣꯏ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯥꯏꯖꯔꯤ ꯑꯛꯕꯔꯗ ꯂꯥꯏ ꯇꯔꯝ ꯅꯣꯛꯆꯔꯤ ꯍꯦꯝꯖꯤꯠ ꯁꯥꯏꯈꯣꯝ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯑꯕꯤꯂꯥꯟꯆꯥ ꯍꯥꯏ ꯍꯜꯂꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅ ꯉꯁꯥꯏꯒꯤꯗꯣꯀꯣ ꯗꯥꯏꯂꯣꯛ ꯈꯔ ꯇꯧꯕ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯀꯩꯅꯤ ꯌꯥꯎꯔꯕꯅꯤꯅ ꯑꯕꯗꯨꯜ ꯁꯥꯇꯔ ꯀꯩꯅꯤꯒꯤ ꯗꯥꯏꯂꯣꯛ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯌꯥꯏ ꯗꯥꯏꯂꯣꯛ ꯈꯔ ꯇꯧꯁꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛꯄꯤꯌꯨ ꯇꯥꯃꯣ ꯃꯩꯇꯩꯅ ꯍꯥꯏꯅ ꯊꯝꯃꯛꯏ ꯍꯜꯂꯣ ꯍꯦꯃꯟꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦ ꯏꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯦꯟꯁꯤ ꯊꯧꯅꯥꯎꯖꯝ ꯊꯝꯃꯛꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯦꯟꯁꯤ ꯊꯦꯡꯛ ꯌꯨ ꯃꯁꯃꯤꯔ ꯐ꯭ꯔꯥꯏꯗꯦꯒꯤ ꯂꯥꯏꯐꯇꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯅ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯊꯥꯔꯛꯇꯕꯅꯤꯅ ꯉꯁꯤꯁꯦ ꯑꯩꯅ ꯐꯥꯔꯁ ꯇꯥꯍꯟꯖꯕ ꯑꯣ ꯑꯃꯨꯛꯀ ꯋꯤꯡꯐꯨꯔꯣ ꯑꯗꯨꯒꯤꯔ ꯊꯣꯏꯕꯤꯆꯥꯅ ꯑꯍꯥꯟꯕ ꯇꯥꯍꯜꯂꯤꯗꯣ ꯃꯌꯥꯝ ꯗꯥꯏꯂꯣꯛ ꯑꯝꯇ ꯊꯤꯖꯔꯛꯈꯤꯒꯦ ꯀꯃꯦꯟ ꯄꯥꯊꯣꯛꯆꯍꯟꯒꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯏꯆꯜ ꯑꯃꯁꯨꯡ ꯏꯅꯥꯎꯄꯥꯅ ꯃꯩꯔꯥꯕ ꯌꯨꯝꯅꯥꯡꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯃꯤ ꯊꯥꯒꯠꯂꯛꯑꯔꯣꯏꯗ꯭ꯔꯣ ꯊꯥꯒꯠꯂꯛꯑꯔꯣꯏ ꯍꯥꯏꯔꯛꯏ ꯊꯥꯒꯠꯂꯛꯀꯗ꯭ꯔꯥ ꯍꯪꯕ ꯃꯥꯜꯂꯤꯀꯣ ꯌꯨꯅꯤꯛ ꯕ꯭ꯔꯗꯔ ꯒꯦꯃꯤꯡ ꯀꯩꯃꯤꯁꯦ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤꯌꯦ ꯑꯗꯣ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯛꯀꯅꯤ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯊꯥꯗꯕꯒꯤ ꯐꯥꯏꯟꯁꯦ ꯀꯝꯗꯧꯁꯦꯕ ꯐꯥꯏꯟ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯐꯥꯏꯟ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯍꯜꯂꯒꯦ ꯈꯝꯕ ꯚꯔꯁꯦꯁ ꯅꯣꯡꯕꯥꯟ ꯊꯥꯒꯠꯂꯛꯑꯣ ꯈꯝꯕ ꯚꯔꯁꯦꯁ ꯅꯣꯡꯕꯥꯟꯁꯦ ꯃꯇꯝ ꯈꯤꯇꯪ ꯑꯃꯨꯛ ꯂꯦꯞꯆꯈꯤꯒꯦ ꯐꯔꯨꯛ ꯑꯍꯛꯄ ꯗꯟꯗꯤ ꯑꯃ ꯄꯤꯕ ꯇꯥꯕꯅꯤ ꯀꯩꯅꯤꯒꯤ ꯗꯥꯏꯂꯣꯛ ꯃꯊꯪ ꯃꯊꯪ ꯇꯧꯍꯟꯁꯤꯅꯦ ꯏꯁꯇꯣꯞꯇ ꯀꯩꯅꯤꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯈꯤꯕꯒꯤ ꯋꯥꯅꯦꯕ ꯕꯤꯁꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯀꯩꯃꯤꯁꯦ ꯊꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯗꯥꯏꯂꯣꯛ ꯊꯤꯕꯗ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯑꯅꯧꯕ ꯆꯪꯉꯛꯄ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ
अभी लांचा होय मतंग चाबदा अदुम होय उथोंसारके नुसी नुसी दाइदी थैंक यू मालम अखोय सुने मैम से हम बीसी इचेमु यमसे थैंक यू नैंसी सेंजम पुत्सी बाय थंबे हलो हेलो हेलो चिचे की नांगी चिचे आई की नहान टूर्नामेंट दोइना गोलो ngam चिचे खुनिसु सपोर्ट तौरपगी ओ अब्दुल सत्तर यम नुंगाये असुमाइना गोल लौरे कायना हारपसे अदुकी मति नुंगाइबा फावे कंग्रेचुलेशन थेबे सलाम हेलो तराम नक्चेरी याम हम थेंगी को अखोई मैदना हिसाबगी कंगलागी अखोई युफोम हाइब तारे मदुगी वाली गमई लेना हिंसाबना तौखिबा डायलॉग निंथौगा अवाय अपुम तौखिबा डायलॉग त तौजरके मैतै निंथौ सहिंसाब हिंसाब अइंगोंदा नंगुंबन सिंगनब सारदना फै ngасidi ningthau nangsu nathwai lawrage aduga nangji kanglei pak ase muidara aina ningthau oina aina humna palhorage phai ningthau nam khumakpagi mawng phai adudi phai unchaba ai khoi ani na lan sokna bada thang paina sira natraga ta paina sira nanggi apam phai सुमाइना आवाज कुम तो मते अनि केमी दा सामने की बंद काइमी इशू तौरके मैम काइमी खरा कान हमनेना आ मथक लेगरे अस्की मैदना हिजाबसु वाली स्वाम फजे मैम सु नुसिबिगी अदुगा खोगी कनो खोई खंग यादा मरु वाली मसु ओइ कोच की वाली से थैंक यू अब्दुल सत्तर मैदना ना नई सीडी ने थंबिरे एबी समिटर हिनामना Thank you. Sanamin Rajesh के मध्य जाबिरा के अभी चाटो चोम आईडी इरोम बजार ए राजेश दी हवाई मोगा हो बजार ए हाय हेमजी साइकोम ना या माले नईरे ना थंबिरा ए वयम फसना तुम तो होरे Thank you. नोइना मिनट 20 खक्ता थागदा इना नोइना दी साउरी बसोम ना मिनट 20 की वीडियो से लोगों बता मी क्या नि चंगी बा कोई सुवा बसे की तक में खंबसी खंबीसी चाब चाबदी थोबनी थोबदी मतम चंगेना मकक मयम भरुने थंबे कने थोइबिगा खंबगी मति अमतंग तौजगे कनो इक्वा कोक्शनबगी मतांगदा आई खंबसी तौरके नंसी तौरो आई सिदलोशन आइना काय को सारी दे तो आई सिदलो आई हजरके मैम मी की चाही खंगना इक्वा हेक्ता कोगसे ताबदा नुमाइतेदा हाइमा इतागी इप्वानी हाइबदुदा मिंगौ फमना याद्रदुना इप्वा कौजबनी वराबिनु तयुम सेनु अचानबी इता लाइरबिगी मोपासे इप्वा कौबदा सावरा माले मतुंगदि सेनु नक्सु इप्वा हाइरगनु आइसु इप्वागा हाइलरोय मिंगलेन ओइने कौनरसे इप्वागी कोलोय मिंगलेनबु करी कौबिबगे अईगी मिंगलेंदी खंब कौ थैंक यू खंबदा इक्वा को थोइबिनी इक्वा को होगी खितंग वाराव की बगी सिंगमनी कमेन होय की मकमन पुरनाय तो चुने 20 मिनट्स की सिंबदा अदुकी मति कुइने छंगेबको अदो हजिक पिसुम येंबिरबा याम तोइना कोई चैनल दी मिसिंगदे दum खंबिरमगनी सिसे अदुगा येंनिंगबगी नुसिबगी सांग हापोनसु हाइबिरइनी अदो किसु काबले जदे तबदबु एनिमेशन इना कुति खितंग चंगे हाय आई एम दैट दिंकी एडिटर किसु काइदे जिदम चंगासु रामनोचेरी थैंक यू नैंसी केनी साबदो ओइरब्रो मसी अहानबा थिंगनबनी लाइफता माने विलजित अंगों माने विलजित केनी साबदुने बन केनी मैदना हिंचा बातदगी हागी लेबाकी मीना तौरगा थुम नोंबा
थोंगमोजी साखिबने आई चुमदो खंगे यावसु विश्वामित्र नाम से चुमे अदुगा वारी से अनि हम थोकना लेबने अदो अमा लाइक अमदन अमा हाय अमा माय हाय ओएबको माइना खितंग लाइक अमगा मानदब खितंग लाइबनिना अखोइना सब साना चुमेन हायबनु नमसरे हाय अबे चातो चुमना कुबा कुबुगी कोसी याम थाबे एसकी तरह तो माले को थैंक यू सपना उदे फाइन थिगलो सब्सक्राइबर मी तरा ओइना सेंबा सपना अदगी याम थिंगे याम फजेने हिमचिना थमे थागचरी तुमरा मेक्शन होय सिस्टर का ब्रदर का कंजन स्टाबन नुआई सुरेश तोंगब्रम सुरेश थोंबम हाइबर माले थैंक यू तेरा याम फजे फुल सपोर्ट जेरे मुंगा अबेम थागचरी कमेंट तबीब मैम से हाना सानारंबा याव और अब्दुल सत्तर से ओ यावरम दो माले चले सा याव ड्रे ब्लिंकी ngasi चले सा बाना बगी क्वांटी चक्रे को अमुक्ता कौरो ओ नटरी फाइन लोकत फरक तारे मथांग तॉगर्स कहीं की दायरों में लोग चल के मैं आऊँ kami nasi पांथोइबा थारिकी मामा ताइबंग पानबा असि थादोक्तुना चटख्रे करिसु खंगजद्रबा मचा असिना मामागी थवाइबु कौदुना तानरी महापु थिंगौद्रबदी मामागी मतुंग इनदुना लोखादा तासिंखिबा सुयाई अइखोइ माबु थिंगौदबा यादबनी नत्रबदी अंगांग असिगी थवाइ मांगबा तारे थारिक नंग ngaiखो थारिक नंग चेनखिनु अगांग खामबगी मतांग ने हंदकी अनौबा कुइद्रिबा हाकिबदी सीजन 2 होइदिने बसिसे मयामना कैमी से याम कुइना ngairo matungna ngasi mung nong कैमी gi dalok tabase मयामदा कै थॉपिके अदु कमेंट तौबिरमो और शॉर्ट स्टोरी क्या करम कांदा थागतपिरकनी विलजित अमोम खितंग नाइबिको हॉरर से शॉर्ट नतबिदा लोंग अमा लाकदोरे याम फसबा अमा मतम खितंग लौजगे याम तोमाना टोप वारी मो ओइगद्राना खंजै नाइबिरमो ओइ चुमे मे पुलिस जमा का वांदे दुनो को याम मावे कोइ रिसेम जुना अनि कुमाय ओइ अनि खगा थोपा खरले अखोइ से अदुना सबसाना अमन चुमी अनत्रगा अमन चुमी जो कोई हाइजरोगे अदुगा अखोइना पुथोकिबो सिंग अदुसो अखोइना कोई राइटर नं कुबना येंगा मतुंदा यारे हाइना खंगगा कनो खुदम प्रूफ लेगा हाइतारे माइना पुथोक जाकिबो माकने फुल सपोर्ट नावगना थमिरपनी थागा जेरी चेबुं कैंजांग चार इंजांग सिंग साइदनी हवाई सारे आइयो बचारे खंबथे बिमका थागा पिरो खांगेबो माबे खंबथे बिसे मतम कितम ना मिनारसे याव डेरो जमनरो इले हसिनि कैमी दालो ताबदाना दिसमिले नाम थमिरे ओइ मतम कुइरबो मतम दा ताबसे सोदुन नाय फारमनि खंजे होय बिंकी एडिटर अदु चेंज तौग्रे कैमी दालो ताबसे याम नुंगाई थुजुबना थमपनी थैंक यू तेतोबा याम नुंगाई ngasi amung nong tabu phajabase na be chatu chone se thake थैंक यू सपना ने दो खिजे होय सपना खरा ले खरेबल जे सिस्टर लिसानी बाबा थुना पबो रसनाना मपुदा थौनि जरी थुना नाम पबो रसनो तो मुंगना थमे याम थिंगी चगपा अहिल के नसदे न चबिरो पदिता मुचरी सनबी सेस्टा पार्ट थागला रोजो ngayi सनबी सेस्टा से पार्ट अमा अनि तो मधु अखोई कवर दी तौरखिनी अदो अथुबददी मधु हौजिकी ओइनदी पाइजेद्री हता अंजलनी याम नाइस ब्रदर और वोकल ब्यूटीफुल नाइजेरियन अदु साटरने थमे थैंक यू तो आई कैमी की दारो मतंगा मयाम तौजरके पुमनमक्सै मिफत्ता सिंदुना थोकनबा ngaktani makhoi budi aina lemna khak thakhraroi panthoiba nang thariki thawai yaudra hakchang se mayumda puramo ai thuna lakani इपन कैमी मिफत्ता सिंदुबु
ꯆꯩꯔꯥꯛ ꯄꯤꯕ ꯑꯩꯁꯨ ꯂꯥꯛꯈꯤ ꯑꯩꯁꯨ ꯌꯥꯎꯔꯛꯈꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ ꯆꯠꯂꯣ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ na moise daita ani leba haitare angangi fatabusingduna hanambagi thawai yawda chance panaba sondana laman khumdabusu yadaba adugi tangkaki matanggi Yamba nimika pawari nimishida puthupiro o bisamiterna se vai puthukna koda sage yamba sabwari morbani Kishore ama puthuknaba hotnabada nimik kyam changi yamba je bilam jana thamir masi animation dugi makha pole aduga magi length tugi se makha pole akoina pamjabdi hafta amda anira kumba thagat pa na han ko khanjabani asadi adugo koi soi da bida amadi dum thagalena mayam nasu ubiram lagani aduga minute kun na system na matam kona bada koi matam aduki matik changi animation gi oina nongmada koi na changi ba si minute mari dagina taruk phawba haiba tare musi kaigumba animation koi artisan jana pairaga di kitang amaina phangi aduga tangai khadabadagi adum khara complex obagi matung minna minute ahum khakang phangbaga so dum yawi haibadi mi ahum mari lenga dawdo lan gumbagi sinoramdana mi tara lenga gadi matam da double hen adum changi mai tawi aduga adugi mathang editing the animation the changi the minor editing the so the visual effect ama da su loina matam hen changi yawi wari sana ko khotpa organa kitan sami action na traga complex ko matang na kratui Yang thuna nabu padana sisale sazu thuna halaga miyam bisiba mukatan tawma morsanu cemetery nam thamire oi bi cemetery nam thubada lakparsanu horror story no bongai jari blinky editor na biramo yam nungai horror ama purega lakcharage yam harawe khonjal si tabada yam nungai na hinga thambe thank you The Devil Boys to Thagat Piro Devil Boys say Louis Bani Nancy. Nice and like thank you abeja Friday the like thabiro tharakani ma'am so the thazafani Nagoi channel Sinahan Boina like sang the video na Hana Ying and Abdul Thame. like chang bisi kona siam di bagi ahanba video sing di marakta ana sem di ba ahoba haitare adui marakta mani akoi sem je je tapta adagi ningol mawa apang ningol mawa katan so hai madu part 1 2 adagi like changbi hariba hum sina wai hana baje pin Hi Chema Dida Vikas Nam hello Tam Docteri Kami kya walige kami se matam khrawa liye Laipo changla di loju fawang ni thabak taw budal tinge la mi te ai hoi adum la ta na kan da thar thamaga thabak taw rusi ai adum yaw biyo ipan kai kambati bigda ma thagat chari na peaceful ban kai ni se angang oringai da mi ga punara pro na hai ai se referee di amore ai di khamba ki saru ngak tani punara bu yaw je le ne Devil Boys ki se boys kana na odi no Devil Boys ki boys kana na odi no kani dura ni pigi yani do adu do pigi na ai na party ka just like nasi ne ai na ha ki ba ko shem do ko mo ko mana pira ko ni na price pigi ni manu da ko pigi da bi yana ra di lai ro ko ni ko se na makamang dharna viewers sing da live channel viewers sing da question ama kani na hai ri magi question si su am yeng ne si ko Mana zaza ham bane koi bo khumam da wa ngam yaw bani ko lai kusang bi su thagal la o na hai lai kusang bi se koi wari da leiba sengbo phunga wari da leiba wari di koi na cover taraga lo sinja hai adugi makha taba kai mo puthoga di fiction da sajan ba wari da hai tare adu ina sandara kada buni madu so koi kanari hai tare
ꯑꯦꯅꯤꯃꯦꯁꯟ ꯃꯤ ꯍꯦꯟꯕ ꯂꯧꯔꯣꯏꯗ꯭ꯔꯥ ꯑꯕꯤꯆꯥ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯧꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯂꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯥꯎ ꯈꯪꯍꯟꯖꯔꯛꯀꯦ ꯅꯣꯇꯤꯁ ꯊꯣꯛꯆꯔꯛꯀꯦ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤꯀꯣ ꯗꯗꯥ ꯆꯤꯆꯦ ꯏꯔꯦꯡꯒꯨꯝꯕꯤ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯀꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯈꯠꯅꯕ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯩꯗꯤ ꯌꯥꯎꯗꯦ ꯈꯠꯅꯕꯒꯤ ꯋꯥꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯗꯣ ꯌꯦꯡꯉꯦ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯣ ꯕ꯭ꯂꯣꯛ ꯍꯣꯏ ꯃꯈꯥꯁꯦ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤꯁꯦ ꯑꯌꯥꯝꯕꯅ ꯇꯥꯡꯀꯛ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯥꯒꯤꯗꯤ ꯇꯥꯡꯀꯛ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯡꯀꯛꯁꯨ ꯑꯩꯈꯣꯏ ꯌꯦꯡꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯄꯨ ꯃꯥꯏꯆꯧꯒꯤ ꯀꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯋꯥꯔꯤ ꯂꯥꯛꯇꯥꯔꯒꯗꯤ ꯃꯇꯝꯗꯤ ꯈꯔ ꯑꯗꯨꯝ ꯆꯪꯉꯦ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯕꯅꯤ나 ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯝꯃꯨ ꯂꯥꯏꯖꯦꯡꯅꯥꯝ ꯇꯔꯥꯃꯣꯛꯆꯔꯤ ꯀꯩꯃꯤ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒ ꯄꯨꯟꯈꯤ ꯍꯥꯏꯗꯣꯏꯔꯥ ꯃꯥꯏꯁꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒ ꯀꯝꯗꯧꯅ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯧꯈꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯌꯥꯝꯅ ꯑꯈꯪꯕ ꯃꯤꯅ ꯈꯨꯝꯕꯤꯔꯛꯑꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯖ ꯊꯝꯃꯦ ꯃꯀꯛ ꯃꯌꯨꯝ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯀꯩꯃꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒ ꯄꯨꯟꯈꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒ ꯀꯝꯗꯧꯅ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯧꯈꯤ ꯍꯥꯏꯕ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯇꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣꯅ ꯍꯥꯏ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯗꯥꯏꯂꯣꯛ ꯊꯤꯕꯁꯦ ꯈꯔ ꯀꯨꯏꯔꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯗꯥꯏꯂꯣꯛ ꯊꯤꯖꯔꯛꯀꯦ ꯀꯃꯦꯟ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯐꯦꯠꯇꯪ ꯊꯤꯔꯝꯒꯦ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯦ ꯀꯥꯆꯤꯟ ꯂꯥꯏꯃꯨꯒꯨꯝꯕꯗ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯆꯦꯒ ꯗꯗꯥꯒꯒꯤ ꯃꯣꯠꯁꯨ ꯊꯝꯕꯤꯔꯛꯑꯣ ꯕ꯭ꯂꯤꯡꯀꯤ ꯏꯗꯤꯇꯔ ꯀꯥꯆꯤꯟ ꯂꯥꯏꯃꯨꯒ ꯑꯃꯁꯤ ꯄꯨꯊꯣꯛꯄ ꯌꯥꯕꯖꯥꯠꯅꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯉꯥꯡꯈꯩ ꯀꯤꯕ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯔꯛꯄꯁꯦ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯂꯩ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯗꯨꯝ ꯍꯣꯏ ꯄꯨꯊꯣꯔꯛꯄ ꯍꯥꯏꯁꯦ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯆꯪꯉꯤꯗꯅꯀꯣ ꯈꯔ ꯊꯤꯖꯤꯟꯕ ꯑꯃ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯤꯖꯤꯜꯂꯒ ꯄꯨꯊꯣꯛꯄꯕꯨꯗꯤ ꯐꯖꯅꯤ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯈꯝꯕ ꯊꯣꯏꯕꯤ ꯌꯥꯝ ꯍꯥꯏꯅꯩ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯚꯥꯏ ꯅꯦꯟꯁꯤ ꯊꯧꯅꯥꯎꯖꯝ ꯌꯦꯡꯕꯤꯌꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯁꯀ꯭ꯔꯤꯞꯁꯦ ꯊꯤꯕ ꯈꯔ ꯋꯥꯒꯗꯧꯔꯤ 3:36 PM and 3:38 PM ꯑꯟꯁꯔ ꯉꯥꯏꯖꯔꯤ ꯃꯀꯛꯃꯌꯨꯝ ꯕꯔꯨꯝꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯀꯛꯃꯌꯨꯝ ꯕꯔꯨꯝꯅ ꯈꯤꯇꯪ ꯁꯥꯡꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯋꯥꯍꯩꯅ ꯁꯨꯃꯥꯏꯅ ꯖꯠ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯅꯠꯇꯕꯅꯤꯅ ꯇꯥꯏꯄꯤꯡ ꯇꯧꯔ ꯂꯩꯕꯅꯤꯅ ꯇꯥꯏꯄꯤꯡꯗ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯆꯪꯕ ꯌꯥꯎꯕꯅꯦ ꯈꯤꯇꯪ ꯉꯥꯏꯔꯁꯤ ꯐꯥꯏꯠꯀꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯈꯔ ꯀꯨꯏꯔꯕ ꯋꯥꯔꯤ ꯑꯣꯏꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯨꯝꯕ ꯑꯗꯒꯤ ꯀꯩꯃꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯗꯨꯅꯗꯤ ꯀꯥꯀꯨꯒꯥꯏ ꯁ꯭ꯇꯣꯔꯤꯗꯣ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯀꯥꯀꯨꯒꯥꯏꯁꯤ ꯀꯥꯀꯨꯒꯥꯏꯔꯣ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏ ꯍꯣꯔꯔ ꯑꯃꯗꯤ ꯍꯥꯞꯇꯤ ꯍꯥꯞꯈ꯭ꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯦꯅꯤꯃꯦꯁꯟ ꯑꯃꯗꯤ ꯍꯥꯞꯇꯤ ꯍꯥꯞꯈ꯭ꯔꯕꯗꯣ ꯀꯥꯀꯨꯒꯥꯏꯗꯤ ꯍꯥꯞꯇ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯣꯟꯊꯥꯒꯤ ꯀꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯥꯀꯨꯒꯥꯏꯁꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯄꯥꯟꯗ꯭ꯔꯤꯌꯦ ꯃꯇꯥꯡꯗꯤ ꯀꯔꯝꯕ ꯏꯄꯤꯁꯣꯗꯅꯣ ꯂꯥꯛꯇꯧꯔꯤꯁꯦ ꯃꯊꯪꯗꯤ ꯍꯥꯏꯗꯧ ꯃꯥꯜꯂꯦꯀꯣ KM ꯃꯔꯤꯌꯥꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯥꯏꯔꯤꯕꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅꯤ ꯃꯁꯤꯃꯗꯤ ꯀꯤꯁꯨ ꯀꯤꯕ ꯅꯍꯥꯟꯈꯩ ꯍꯣꯔꯔ ꯍꯥꯏꯗꯨꯗꯤ ꯀꯩꯁꯨ ꯀꯤꯕ ꯌꯧꯗꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯐꯣꯛ ꯇꯤꯚꯤꯗ ꯍꯥꯞꯄ ꯍꯣꯔꯔꯁꯦ ꯑꯗꯨ ꯈꯤꯇꯪ ꯀꯤꯌꯦ ꯍꯟꯗꯛꯀꯤꯁꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯍꯦꯔꯥꯆꯟꯗ꯭ꯔꯁꯤꯁꯨ ꯃꯌꯥꯝꯅ ꯃꯈꯥ ꯄꯨꯊꯣꯛꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯈꯥꯁꯦ ꯋꯥꯔꯤꯗ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯂꯩꯕꯒꯤꯀꯣ ꯈꯝꯕ ꯊꯣꯏꯕꯤꯒ ꯃꯥꯒꯁꯦ ꯄꯨꯊꯣꯛꯄ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯚ꯭ꯌꯨꯁ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯈꯝꯕ ꯊꯣꯏꯕꯤꯕꯨ ꯍꯥꯞꯄꯨꯔꯕ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤꯃꯦꯁꯟꯁꯤꯡ ꯑꯁꯤ ꯀꯩꯅꯣ ꯇꯧꯋꯤ ꯚ꯭ꯌꯨꯁ ꯑꯗꯨꯝ ꯍꯟꯊꯩ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯕꯅꯤꯅ ꯃꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅꯗꯤ ꯄꯨꯊꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯑꯇꯩ ꯊꯥꯒꯠꯂꯤꯁꯤꯡꯗꯨꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯍꯟꯊꯕ ꯇꯪꯈꯥꯏꯐꯥꯎ ꯌꯧꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯂꯩ
ꯐꯔꯨꯛ ꯅꯪꯒꯤ ꯋꯥꯍꯪꯗ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯌꯥꯝ ꯀꯨꯏꯃꯟꯗꯅ ꯀꯥꯎꯔꯦ ꯍꯥꯏꯔꯛꯑꯗꯤ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯦ ꯍꯥꯏꯔꯛꯀꯅꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯁ꯭ꯇꯣꯔꯤꯗꯤ ꯊꯥꯒꯠꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯨꯁꯇꯥꯛ ꯖꯦꯁ꯭ꯌꯥꯝ ꯁ꯭ꯇꯣꯔꯤꯁꯦ ꯁꯦꯡꯅ ꯃꯇꯝꯗꯣ ꯐꯪꯉꯛꯇ꯭ꯔꯦ ꯁ꯭ꯇꯣꯔꯤ ꯂꯤꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯩ ꯁꯥꯟꯅꯕ ꯏꯅꯕ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯁꯤꯃ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟ ꯂꯣꯝꯗ ꯂꯣꯏ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯅ ꯏꯗꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯁꯤ ꯁꯣꯝꯗ ꯂꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯣꯝꯁꯤꯜꯂ ꯂꯩꯈ꯭ꯔꯦ ꯃꯤꯅꯠꯁꯦ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯅꯕ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯊꯨꯅꯕꯅ ꯑꯗꯨꯅ ꯁ꯭ꯇꯣꯔꯤꯒꯤ ꯃꯇꯝ ꯑꯃꯨꯛ ꯀꯥꯏꯊꯣꯛꯄ ꯁꯪꯗꯕꯒꯤꯅꯤ ꯑꯗꯨ ꯑꯅꯧꯕ ꯁ꯭ꯇꯥꯐ ꯑꯃꯗ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯔꯣꯖꯤ ꯑꯣꯏꯅ ꯁ꯭ꯇꯣꯔꯤꯒꯤ ꯁꯔꯨꯛꯁꯤꯃ ꯃꯉꯣꯟꯗ ꯄꯨꯔꯥ ꯁꯤꯟꯅꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯣꯔꯤꯁꯦ ꯔꯣꯖꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ngasi wahang ngaktani ꯃꯌꯥꯝꯒꯤ ꯀꯩꯅꯣꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯗꯥꯏꯂꯣꯛ ꯊꯤꯕꯗ ꯑꯇꯩ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯑꯦꯟꯖꯨ ꯅꯍꯥꯒꯤ ꯀꯔꯤꯒꯤ ꯌꯣꯏꯃꯨꯡꯕꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯃꯒꯤ ꯑꯗꯨ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤꯁꯦ ꯊꯤꯕ ꯈꯔ ꯋꯥꯔꯤ ꯍꯧꯖꯤꯛ ꯑꯦꯟꯖꯨ ꯅꯍꯥꯒꯤ ꯂꯩꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯑꯩ ꯊꯥꯔꯛꯑꯝꯕꯅꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯒꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯇꯧꯕ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯑꯕꯦꯝꯄ ꯌꯥꯝꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯍꯧꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯀꯩꯅꯣꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯗꯣꯏꯅꯦ ꯃꯁꯤ ꯐꯔꯨꯛꯀꯤ ꯋꯥꯍꯪꯒꯤ ꯐꯔꯨꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯗꯣꯏꯅꯤ ꯀꯩꯃꯤꯇꯣ ꯍꯥꯠꯂꯒ ꯂꯣꯈꯥꯗ ꯊꯥꯗꯔꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯕꯒꯤ ꯃꯄꯥꯅ ꯍꯣꯜꯂꯒ ꯂꯥꯛꯄꯗꯒꯤ ꯊꯦꯡꯅꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯈꯪꯕ ꯈꯔ ꯍꯥꯏꯖꯕꯅꯤ ꯐꯔꯨꯛ ꯐꯔꯨꯛꯅ ꯑꯗꯨꯝ ꯀꯣꯏꯁꯟꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯁꯦ ꯑꯟꯁꯔꯁꯤ ꯑꯗꯨꯝ ꯄꯤꯖꯔꯁꯅꯨ ꯐꯔꯨꯛꯅ ꯍꯥꯏꯕꯤꯔꯛꯑꯣꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯐꯔꯨꯛꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯔꯦꯁꯄꯣꯟꯁ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯅꯧꯕ ꯁ꯭ꯇꯣꯔꯤ ꯉꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯅ ꯀꯩꯅꯣꯅ ꯕꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯃꯊꯦꯜ ꯄꯥꯝꯕꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯄꯥꯝꯃꯤ ꯃꯈꯜ ꯃꯊꯦꯜ ꯈꯔ ꯇꯧꯕ ꯑꯇꯧꯕ ꯑꯃꯁꯨꯡ ꯇꯧ ꯂꯩꯕꯁꯤ ꯄꯥꯝꯕ ꯃꯤꯁꯨ ꯂꯩ ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯅꯤ ꯐꯥꯒꯤꯒꯤꯁꯨ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯨ ꯍꯣꯔꯔꯒꯤꯁꯨ ꯑꯗꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯃꯥꯅꯦ ꯑꯌꯥꯝꯕꯅꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤ ꯀꯃꯦꯟꯁ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯕꯦꯝꯄꯨ ꯌꯥꯝ ꯂꯥꯜꯂꯤ ꯀꯣꯏꯁꯟ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯣꯅ ꯍꯥꯏꯔꯤ ꯄꯥꯕꯤꯇꯔꯦꯅ ꯑꯃ ꯀꯩꯅꯣꯅ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯏ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩꯒꯤꯁꯦ ꯍꯥꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯛꯄ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯗꯥꯏꯂꯣꯛ ꯊꯤꯖꯕꯅꯤ ꯂꯩꯔꯦ खितंग हाइफितंग पाबियो हाइबदि अदुइ डायलॉग खर सांबनेबो उगी नुपीदुसु हाइजखिबने इमोइनुगी वारिदु एनिमेशन ओइना थागतपिरो हाइना सोइदना हापिरो याम यिंगनि ओ मुस्ताकी साम उगी नुपीदुदि हापचाग्रे उना साबो मुर्तिगिदो अदुगिदुबुदि हापख्रबने अदुगा कइनोसिदि के इमोइनुगिसे होय इमोइनु मतम यौसलक्पा कांदा अखोइ सेमनबा तौजगे पाबीजे हाइसे के ओ मसाइ तारिसपा ꯃꯌꯥꯝ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯇꯦꯛ ꯑꯃꯇ ꯂꯧꯈꯠꯆꯒꯦ ꯗꯥꯏꯂꯣꯛ ꯑꯃ ꯏꯃꯥ ꯅꯪꯗꯤ ꯑꯩꯇꯒꯤ ꯏꯃꯥ ꯅꯠꯇꯦ ꯏꯃꯥꯒꯤ ꯆꯥꯟꯕꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯏꯔꯩꯄꯥꯛꯅ ꯋꯥꯔꯕ ꯃꯇꯝ ꯅꯆꯥꯁꯤꯡꯅ ꯊꯧꯅꯥ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯑꯅꯧꯕ ꯂꯥꯏꯖ ꯈꯤꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛꯈꯠꯍꯟꯕꯅꯤ
ꯀꯔꯤꯒꯨꯝꯕꯗ ꯏꯔꯩꯄꯥꯛꯅ ꯃꯤꯈꯥ ꯄꯣꯟꯕ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯤꯅꯥꯏ ꯌꯣꯠꯍꯤꯡ ꯊꯥꯡꯂꯤꯕꯁꯦ ꯂꯧꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯊꯧꯖꯥꯜꯅꯅꯤ, ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯊꯧꯔꯥꯡꯅꯅꯤꯀꯣ ꯃꯇꯥꯡ ꯑꯃ ꯀꯩꯅꯣꯒꯤ ꯏꯃꯥ ꯇꯝꯄꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯕ ꯃꯇꯥꯡ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯆꯠꯂꯤꯔꯝꯃꯦ ꯏꯌꯥꯝꯕ ꯏꯆꯦ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯍꯛꯆꯥꯡ ꯐꯕꯅꯦ ꯑꯗꯨꯅ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯥꯗꯕꯁꯨ ꯑꯣꯏꯕꯤꯌꯨ ꯅꯥꯕꯨ ꯅꯥꯗ꯭ꯔꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯗꯣꯏꯅꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯏꯃꯥꯅ ꯊꯝꯃꯤ ꯑꯩꯈꯣꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯩꯈꯣꯏꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃꯨꯛ ꯍꯪꯕꯤꯔꯛꯏ ꯀꯩꯅꯣꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯣꯏ ꯑꯃꯁꯨꯡ ꯇꯧꯖꯔꯛꯀꯦ ꯉꯁꯤ ꯈꯛꯇꯪ ꯇꯥꯡꯅ ꯂꯥꯏꯐꯁꯦ ꯗꯥꯎꯔꯤꯁꯦ ꯌꯥꯎꯕ ꯑꯣꯏꯕꯒꯤ ꯑꯌꯥꯝꯕꯅ ꯗꯥꯏꯂꯣꯛ ꯉꯥꯏꯈ꯭ꯔꯦ ꯑꯕꯗꯨꯜ ꯁꯇꯔ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯊꯣꯛꯂꯒꯦ ꯍꯥꯏꯕ ꯃꯥꯅꯦ ꯍꯣꯏ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯕꯗꯨꯜ ꯀ꯭ꯂꯥꯁ 10ꯒꯤ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯛꯕꯦꯠꯇꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯦꯛꯕꯦꯠꯀꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯗ ꯈꯤꯇꯪ ꯋꯥꯅꯤ ꯃꯁꯦ ꯃꯣꯏꯅ ꯁꯣꯝꯗ ꯐꯤꯂꯝ ꯑꯣꯏꯅ ꯀꯩꯅ ꯆꯥꯎꯅꯁꯨ ꯌꯥꯝ ꯄꯨꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯅꯀꯣ ꯃꯦꯛꯕꯦꯠꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯣꯏ ꯈꯣꯠꯇꯤ ꯎꯅꯖꯔꯛꯀꯦ ꯑꯗꯣ ꯍꯣꯏ ꯃꯁꯤ ꯃꯤꯅꯁꯨ ꯄꯨꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯑꯃꯨꯛ ꯈꯟꯅꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯍꯥꯟꯅ ꯃꯌꯥꯝ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯀꯕꯛ ꯁꯕꯛ ꯈꯨꯝꯖꯤꯟꯒꯤꯕꯅꯦ ꯐꯔꯨꯛ ꯑꯁꯦꯡꯕ ꯑꯟꯁꯔ ꯍꯥꯏꯔꯁꯤꯗꯤꯅ ꯍꯥꯏꯔꯤ ꯃꯈꯜ ꯃꯈꯜꯒꯤ ꯗꯥꯏꯂꯣꯛ ꯇꯥꯕ ꯐꯪꯉꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯉꯛꯄꯅꯤ ꯄꯨꯄꯨ ꯇꯤꯚꯤ ꯑꯦꯅꯤꯃꯦꯁꯟ ꯑꯃꯗꯤ ꯁ꯭ꯇꯣꯔꯤꯁꯤꯡ ꯃꯨꯁꯇꯛ ꯍꯥꯏꯔ ꯃꯨꯁꯇꯛ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯨꯏꯅ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯀꯩꯖꯥꯎꯅ ꯀꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯩꯖꯥꯎꯒꯤ ꯃꯔꯛꯇꯩ ꯇꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯒ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯈꯤ ꯃꯇꯝꯗꯨꯗ ꯀꯩꯖꯥꯎꯁꯤꯡꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒ ꯇꯥꯏꯕꯪ ꯃꯤꯒ ꯄꯨꯟꯅꯤ ꯍꯥꯏ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯟꯁꯔꯁꯦ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯣꯏ ꯑꯕꯗꯨꯜ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯔꯨꯔꯣ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯣ ꯀꯩꯃꯤ ꯗꯥꯏꯂꯣꯛ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯀꯩꯃꯤ ꯗꯥꯏꯂꯣꯛꯁꯦ ꯉꯁꯥꯏꯗꯩ ꯌꯥꯝꯗꯤ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯒ ꯇꯧꯕ ꯌꯥꯕ ꯍꯣꯏ ꯀꯩꯅꯣꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯀꯩꯅꯣꯅꯁꯨ ꯑꯕꯦꯝꯅ ꯄꯤꯔꯤꯕ ꯑꯕꯦꯝꯅ ꯍꯥꯏꯈꯤꯕꯗꯨꯅ ꯍꯥꯠꯂꯒ ꯊꯥꯗꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯅ ꯀꯩꯅꯣꯒꯤ ꯍꯥꯠꯂꯒ ꯅꯠꯇꯦ ꯃꯥꯅ ꯏꯁꯤꯡꯗ ꯊꯥꯗꯔꯛꯄꯒꯤ ꯑꯃꯗꯨꯅ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯏꯁꯤꯡꯗ ꯇꯥꯔꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯕꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯧꯈꯠꯂꯒ ꯀꯪꯈꯠꯂꯒ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎ ꯁꯛꯑꯒ ꯌꯣꯛꯈꯤꯕꯅꯤ ꯀꯩꯃꯤꯁꯤꯅ ꯃꯥꯒꯤ ꯐꯨꯔꯨꯞꯇꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯛꯑꯒ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯅꯤ ꯃꯥꯁꯤ ꯃꯥꯗꯤ ꯂꯥꯟꯃꯤ ꯈꯣꯡꯅꯥꯎ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯆꯦ ꯑꯩ ꯅꯥꯔꯨꯔꯦ ꯑꯗꯣ ꯐ꯭ꯔꯥꯏꯗꯦꯗ ꯂꯥꯏꯚ ꯊꯥꯒꯠꯂꯛꯀꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣꯏꯅꯣ ꯍꯧꯈꯤꯕ ꯐ꯭ꯔꯥꯏꯗꯦꯗꯣ ꯂꯥꯏꯁꯝ ꯁꯨꯆꯤꯄ꯭ꯔꯤꯌꯥ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯁꯣꯝꯗ ꯃꯊꯛꯇ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯃꯈꯣꯟ ꯚꯣꯏꯁ ꯅꯣꯏꯁꯇꯣ ꯌꯥꯝ ꯂꯩꯗꯣꯔꯕ ꯑꯗꯨꯒꯤ ꯀꯩꯃꯤꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯌꯥꯏ ꯕꯤꯔꯦꯜ, ꯅꯪꯒꯨꯝꯕ ꯑꯃꯅ ꯀꯩꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜꯒꯤ ꯆꯩꯔꯥꯛ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯏꯌꯥ! ꯑꯦꯇꯦꯝ ꯇꯧꯕꯒꯤ ꯀꯩꯃꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯐꯔꯨꯛꯀꯤ ꯋꯥꯍꯪ ꯈꯨꯝꯕ ꯉꯝꯗꯦ ꯄꯨꯝꯅꯃꯛ ꯅꯝꯊꯥ ꯑꯣꯏꯔꯝꯃꯦꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯃꯦ ꯑꯗꯨꯅꯦ ꯀꯩꯃꯤ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯀꯩꯃꯤꯒꯤ ꯋꯥꯍꯪꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯍꯥꯏ ꯏꯟꯇꯔꯦꯁꯇꯦꯠ ꯄ꯭ꯔꯥꯏꯖ ꯄꯤꯔꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠ ꯇꯥꯁꯤ ꯅꯤꯄꯥꯛꯀꯤ ꯑꯔꯤꯕ ꯁ꯭ꯇꯣꯔꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯕꯤꯀꯦꯟꯗ꯭ꯔꯖꯤꯠ ꯂꯩꯃ ꯑꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯔꯤꯕ ꯁ꯭ꯇꯣꯔꯤ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯞꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯨ ꯄꯥꯏꯈꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯍꯋꯥꯏ ꯀꯥꯡꯍꯧꯒ
सारे 이런 거 잘. Aben kuyang chicken makak mayong parok na price pira kaya bumali ko. Ito ka wa kay nila no. Ta kay ko zilay siya malay man bumite. Kaya misising da tadara kibani da rumi mating pang kibaduna. Loy khane. Ko ngawan. Woi, adusu tare aduga kai mi se kano ki mogi mayok ta lepak pagi hai tare maina tau ki bini ko ase mogi misang na tana mi kano ki moi da wansa laga mana mogi purup tu ki mayok to wansa laga kai mi duna lepak padagi moi da kut halak padagi maina ta ki ban aduga makak mayong parok na hai reply su kumai to gida angaw ni nani mi yaw da mo ni gi mi marakta maya namdana tilhangi ba yamna sengna mogi origin dagi hayo haragana kai mi ga loi kha si pi ngai to masin manaw ni da mama se laitre mama laitre matung da jana moi ani se khaina gre aduga matam khara moi se mi gi makhada purup amagi makhada namdana tilhalame aduga namdana tilhalakpase mai mana kai mina pakhang phara pa phau moi gi khomi lami una ka thamakpani aduga takak amada madugi migi makhada lebda ma lan thoga moi na to ko phataba thaba du mayo tamana mo fight back tor ko ne habata ne kai mi da ma da ma mane put kim dan thagat biro ila kai dem khoi put ki se holar ma kai se ni ba se thu ma tam nak chara lab se pung kan da shi se kai mi da ro ma tan tor ko me am lotion jage ngasi gi life ase comment kan pathok piu aduga ila mo se to se ai comment se para mo ta le ya presenter kan ba comment no pero ai answer do u khabo abi cha tu chum na su answer pi gi ma le ku su ho je be cha dialogue to ring ai da u hong da boram bari me se ita channa kari haiba maili khombagi sani haiba iya hingchaba nakhoi masena lodunaraga mara lejetraba ningthau macha ani do hat ke honabadi kaimi aina hingingaida sungoi oi thokloi iya kai mi na amu attack tor ko gi moi gi kana ro masa khangla padagi mana attack tor na khumgi matang gi dalo mani be cha mayam comment si sitha gi bana thu ki badalo to ya da la thu ki badum yarang gani waro biroi comment pahu da kudi mana na piu aduga heng sang pa ko na sang pa mayam thagat sari mathangi Friday gi live da ngan changpi ro aduga mayam gi comment feedback loina pajage ngasi gi oina di live asi matan swai da loisin jage faruk ki price ki wafam si masu faruk tagi mayam tamina si ngasi gi oina di live asi loisana ba tawage mayam live sida changpi rakhiba kuding makpu Roses amati samchana magai dagi thar pongdok seri mathang lam hai biramo